Kuki terrorist sing na thadrokpa viral oikiba ngarang numidang da kapkiba sakti leiraba khulai adu Meggan oigani haina fongdong narakre amasung hairib khulai adu Central Force sing na display tawbagi viral video amasu thorokli hangba yaba wahang di khulai adu display loiraba matung Kuki terrorist sing da sinakhrabra haibasi praja miyam da achaw wahang ama oiri Makha taba paugda sanalipak pauksedagi kalam matik amatang lakutchari Maitai Kuki hatnabagi haurpham Paulinal Haukip nani Govindas Paulinal Haukip Manipur khaktagi nattana India gi yaknabani Manipur da thokliba Maitai amasung Kuki anigi hatna sunabagi irang asigi khwaidigi maru oiba haurpham Churchandpur district ki Saikot Assembly constituency gi MLA Paulinal Haukip loinana mahak Manipur khaktagi nattana India pummagi yaknabani haina Manipur lenga ki work minister Govindas konthok jamna fongdokre makha taba paugda lambigi accident ta mapa macha lekhidre ngasi nungthil pung ani makhairom helakpa adwaida Thawal district ki Khongjom police station na konba Khongjom war memorial complex manak nakna leiba national highway 102 da I-20 Asta MN01AS 3001 car amaga Dayo DX scooter MN06SD9928 ka thengjannabada Dayo bike ta tongduna lakpa mapa macha ani du lekhidabani